The Hidden Soldier hariba movies aji 2017 gi based on true story the based toba movies amakakni aduga makna fangkiba IMDb rating na 10 gi manungda 6.1 ahanba sinsida officer ani khakki manaka chaisu paiba nupa ama salakpaduda captain amana Captain Jack Turner natra nupa duna mani sir officer amana nangbu unabasida eikoina nangbu yamni ikai khumnaba ulli nangi asokpadu phaba ngaiba ngamdre adugidamakta eikoibu warauganu phamu Jack na hoi sir aisu khangi officer amana hoi fari adu nangda thokiba thogdoksing adu samlapna hairu Japan Pearl Harbor da bom thadakraba matungda nakoina amuk Japan da chattuna bom thadarubaduna aikoigi president Roosevelt da mapangan yamna hengalhanki nakoina mission adu yamna fajana mai pakna pangthokki madugidamakta aikoina nakoibu thagatli Jackna thagachari sir adu aikoi kyamu halakki officer amana amuk yamna maru oiribadi nanga China leibakta karamna hingakibagi haibagi waridu taba pami kanana nang mafam adudagi nathoroknabagidamakta mateng panglakki adu harakpaduda Jackna amuk angang nupi masadu kamain tawri officer amana amuk nupi masadu karisu tawdi nungaina leiri adu haibadagi Jackna wari lirai aircraft carrier dagi 16B-25 hariba bom thadanaba plane adu Jackka makhoi manga Japan yogdringai 700 mile watlingaidagi paijana laklami sum paraki janu China leibakki wari amuk tawraki China leibakna yingkobi mapuroiba Japan ga lansoknabada lanphamda leikidabadagi lukhrabi oibadagi mane makunasu inthokpadagi khungi mataida mama masakak leirami makhoi hingnabagi lambidi mugagi langsungduna yonbani mama na tin janaba chingdagi khara hekluraga halaktuna masanupi school da amuk thelamduna halaklaga tinjingdo machinjak pijaraga langsunglaba matungda mahakki masana sungjaba langsingdagi masagi oiba bag amasu turami ngasai bom thadanaba pairakiba kangbu sing adusu Tokyo yoksalaktuna bom thadanaba siam sarami matamduda Japani fighter plane ama pairaktuna makoirumna kapsulakhi makoina su plane da handuna kapa matamda makoigi plane du pokaiki aduga Jack hoigi plane du su makoina kapakpada khara panbadagi khara soksanki adudagi Asahi Electrical hariba mafam aduda chapchana bom thadaki mathangda amuk Yokoyama warehouse hariba mafam aduda bom khara thadaki aduga makoi Chungking hariba China gi army base aduda makoi gi aeroplane du tanaba tawrami yingsu masanu pilowa matam yaure haduna sungduklaba lang khara puduna ahalamada yolami yingna sariba mahaki lang adu yamna fajabana ahaladuna yamna pamlami ahaladuna paisa oina pambra pot oina pambra hangba matamda yingna paisa oina piro o haiba matamda ahaladuna paisa da dum hai lei posu khara low yingna hojikti nongju tha matam oibana paisa oina thamjanbana hena fai haibadagi ahaladuna o fare fare hadina paisa oina pirei paisa do lawraga school da lai horiba masanupi do lawba chatlami masanupi gi manakta yoroktuna masanupi da ngasi school nungai khibra masanupi ne yamna nungai khide asumna wari sanaduna lakwa matamda kaiga thingnaki kaina nang nungairi bra ingna nungairi ado nangsu kamdauri kaina nungairi ngarang ai nang inanembok tu thingnai hojik su makhoina nangbu yum madudai da changba yadri yingna aikoi yamna nungaina mugagi thabak tawduna leiri kaina su hoi makoi gi manakta leibagdagi di nangna thanta leibani hena nungairangani yingna thagachari hairamduna mama masa yumlomda lakhi masanupi du yumda sum lakpa matamda wakhal nungaitabagi mawong uba matamda mamana school dagi makoina nangda fattaba taba nungaitaba wahai amu haraklabra masanupina makoina lukhrabi masa uba matamda daw yade hainai mamana madu fattaba wakhalni masanupina ai baba yamna ningsingi mamana su aisu ningsingi haiduna konduna kapki yum yoroklaba matungda makoigi saksabhamgi table adugi makhada aronba ka amalai table adu chingthoktuna aronba ka adugi thongdo hangdoktuna kumthaduna maki paisa singdu thamjalli mafam adudagi karaktuna maki laikhidraba nupabusu amuk tuk thajai Jack hoigi aeroplane tarakadriba China gi Chungking hariba mafam aduda China gi captain amaga army amaga wari sanarami army duna American singna pairakadriba sikar matamdano captain duna numidang sina yamna thengdringai matamda army duna amuka Japan da makoina bom thadai haibadu karama mafamdano captain duna khangde ado makoina bom thadarabaduna yamna kanaba kharadi purakani maramdi China leibaksi Japan makada leire Japan da Americana bom thadaduna Japan mapangan solakpa haibasi China leibakki mai paknabagidamakta yamna achouba khongthang amani Jack hoigi aeroplane du ngasai fighter plane amana kaptharambadagi engine singdu sokchalakpaga loinana makoina tagadoriba mafam adusu yogadaba minute ama phadre army aduga captain aduga American sing ngairingai matamda phone ama laklami phone aduda bom thadanaba aeroplane ama samudra romdagi paisankre madu Japalonggi soina oiramgani captain aduna masi America gi plane oiba taragadi matamsi yorokadaba yamna watli haiduna airport adugi plane tafangi lambi adu mai muthatlanki Jack hoisu mafam aduda tanaba tawringai matamda mai singdu muthatkibadagi aeroplane tafamdu udabadagi mafam adudagi paidina chatki
Mama masado sak chaminnaringai matamda masanupida mamana nang mafam asi kari phawi mafam asi thadokuna chatpa pamdabra masanupina kadaija chatkaduriba mamana city da masanupina karamba city da aisu khangde arapa mafam amada hekta mafam adda lainaba hojik matik chana paisa laire nangsu asoba school amada lairek lasu matik chana tamba ngamlani aisu langsungnaba factory amada thabak tawba ngamgani masanupina pupu hoi bubu hoi da hairodra mamana haidrabasu yare makhoi loina khanglamlagani masanupina makhoi khanglamloi nong tarakpadagi mamado hogatuna nong ayuba mafamduda patra ama thamduna yasali amuk famduna nangi babana pamlamba khudima ai loina tawba pami mahakna aikhoibu harawba nungaiba punsida hingba pamlami jekoisu makhoi plan du yaraktabadagi parajut tawduna chongthanaki aduga makhoi plan duna mama masaduna lairiba adudagi khara chatlaga leiba labuk amada pokhaiki nongalaga masanupidu chingna chatpa matamda nupa ama umathakte yanduna leirami madu uba matamda mayumda amu halaktuna mamada hairami adubu mamana di thajaramde masanupina haiba kanmanbana maram oiraga mamana yengluba matamda asengba oirambadagi mamadu kaida hairusi hajana makoi kaigi mayumda amu lakhi kaidu mayumdagi kauthoktuna mafamada lairiba nupadu lokthaduna maki money bag to hangdoktuna yengluba matamda kaina markse amerikani markse koina mateng pangadabani american singsu japan ga hojik lan thengnaribani makoi sei koi gi marupni japan kangbusu american singbu thiba la ekhangbadagi kaina mark ase lot ase aikoi gi khunganggadi natabi yingna surung ama lei harakpadagi kaina mi kanamta da haidokanu haidna mama masadu chatlanki aduga kaina jek du surung manungda pusanduna thamlami jek su gyan talna lehore numidang mai muthatlan kiba captain adu airbase adam laktuna ngarang numidang aikhoina yamna soiba thaba ama tawkre japan ye bomb thadanaba plane haina khalubadu american gi oiramle makhoi aikhoida message pinaba hotnakhibani adu makhoi upai lekide mai pakide makhoi ge plan du kaiba natraga plan adu da yauriba mising adu chongtharamlagani Japan kangbusu makhoi bu thiba hokre aduna hojik aikhoina American gi mising du mateng pangnabigidamukta mi punsalu haramlaga chatki yinghoigi kunggangga Japan kangbu laktuna kem chaduna tijinba horaklami makoi kungi mising du loina kauthoktuna Japan captain aduna nakoi kungi luchingbadi kanano hanglami matamduda kaina mayamna leiriba mafam adu changchalaktuna aini keidopagino captain duna Jingsigi mataida America gi bomb thadanaba plan ama kaikre maduda tolakma misingdudi kaina Japanese ki plan kaiba natabro captain aduna America gi plan adula toliba misingduna Tokyo da laiba school amadi hospital sing bomb thadakre ai makoi pami kaina makoi plan kaiba da yaramlagani adu harakpaduda captain aduna mamaya kupakna thajunduna makoi plan adula yaugdei nangi misingda hayu American singdugi laifam tau haina kaina kana American singdu uba khangba yaubagi haina hangba matamda kanamta kumlaktabaduda captain aduda amuk makoi kanamta khangdaba male captain duna kaida kullu haiduna namduna kulhallaga ai khangina koi myamgi marakta kanagumba amadi American singdu khangba yaurangani haiba karigumba nakoina haidoktaba taragani nakoi kungi lusingbasi hatlagani haiduna nongmai nammi aduda kaina yingda yenglaktuna haidokunu haibagi mangak hairami captain duna fare hairaktrabani haiduna kaida mafamduda kapthoktuna hatki adugi matungda yumda changduna magi sifaisingna thianki mama masada yumda halaklaba matungda pochai khara chakhairambadagi chingnaduna makhoi gi aronba kada thamliba maki tungsanuna thamliba paisa singdu pukrabra haina yengi mathakta karaklaba matamda masanupina America masadu kamai tongni mamana aikhoi maki damakta mateng pangadabani kaisu mabu kanaba hotnaba matamda sikre masanupina adu aikhoina mabu karamna mateng pangani mamana karisu warunu ai karigumba khara khankige masanupina kari khankhidiba mamana hangba loina to haiduna mahakna langhek yonba ahandugi manaka laktuna kaigi matangda pau tarabra haina hanglami ahladuna tari yamna nungaitaba pauni yingna adu American singna Tokyo da bomb thadai haidu chumbra ahladuna chume adu American singna China da pairaklibudu kaidobugino haiba kanamtana khangde plane dagi parajuta chongtharakiba mioi mari di ngarang Japan kamuna phakre adu makoi hojik pilot ama watli haiduna yamna kanna thiribani nang asi lang yoloidra yingna hayeng oina yolagi haiduna lakhi numidang chak chaminaringai matamda masanupina surungda leiriba nupadu karisu chotlamloi mamana hoi chotpudi chotlamloi adu mahak chakti yamna lamlamgani hayengdi ai mahaki chak khara thinbiruge masanupina thiluganu mamana aikoi mahakpu charai halaloidabani haiduna nongalaga nupadugi chananaba bag amada chanaba khara haptana purai jekna leiriba surung adu yowba matamda jekna nongmai namlakpadu uba matamda ying yamna kina bag adu thadaduna chenki jeksu yingna purakliba sing adu sakhi
ꯌꯤꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛꯅ ꯀꯥꯏꯗꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯏꯁꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯌꯤꯡꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯀꯨꯕꯣꯛꯅ ꯌꯤꯡꯗ "ꯅꯨꯃꯤꯗꯥꯡ ꯃꯈꯩꯗꯤ ꯌꯨꯝꯁꯤꯗꯩꯁꯤꯗ ꯂꯩꯔꯣ, ꯅꯪ ꯌꯨꯝꯗ ꯅꯊꯟꯇ ꯂꯩꯕꯗꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ, ꯃꯔꯝꯗꯤ ꯖꯄꯥꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ꯫ ꯌꯤꯡꯅ ꯑꯩ ꯀꯦꯒꯦ ꯇꯤꯟꯁꯤꯡꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯅꯦꯝꯕꯣꯛꯅ ꯅꯪꯅ ꯀꯦꯒꯦ ꯇꯤꯟꯗꯨꯗ ꯈꯟꯗꯨꯅ ꯂꯩ꯫ ꯃꯀꯨꯕꯣꯛꯅ "ꯈꯟꯁꯅꯨ ꯈꯟꯁꯅꯨ, ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯜꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯄꯨꯄꯨ ꯍꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔꯥ? ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯤꯡꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ "ꯄꯨꯄꯨ ꯍꯣꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯌꯤꯡꯅ "ꯀꯥꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯒꯤꯅꯤ꯫ ꯌꯤꯡ ꯑꯃꯨꯛꯁꯨ ꯖꯦꯛꯀꯤ ꯆꯥꯅꯕ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯛ ꯊꯣꯛꯂꯛꯇꯨꯅ "ꯅꯪ ꯉꯥꯏꯈꯣ, ꯏꯪꯂꯤꯁ ꯈꯪꯕ꯭ꯔꯥ? ꯅꯪ ꯗꯣꯛꯇꯔ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯌꯤꯡꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯖꯄꯥꯟꯒꯤ ꯀꯦꯝ ꯑꯗꯨꯗ ꯖꯦꯛꯅ ꯄꯥꯏꯔꯛꯈꯤꯕ ꯄꯦꯔꯥꯆꯨꯠ ꯑꯗꯨ ꯁꯤꯐꯥꯏ ꯑꯃꯅ ꯄꯨꯔꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯄꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯁꯤꯐꯥꯏꯗꯨꯅ ꯆꯤꯡꯂꯣꯝꯗꯒꯤ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯌꯤꯡ ꯇꯨꯔꯦꯟꯗ ꯀꯔꯤꯅꯣ ꯈꯔ ꯆꯥꯝꯂꯤꯉꯩ ꯃꯇꯝꯗ ꯖꯄꯥꯟ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯆꯤꯡꯂꯣꯝꯗ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯣꯟ ꯐꯥꯎꯅꯗꯕꯅ ꯈꯨꯠ ꯁꯥꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯖꯄꯥꯟ ꯀꯥꯡꯕꯨ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛꯅꯁꯨ "ꯖꯄꯥꯟ ꯀꯥꯡꯕꯨ ꯂꯥꯛꯑꯦ ꯍꯥꯏꯔꯣ?" ꯑꯗꯨꯗ ꯌꯤꯡꯅ "ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ" ꯍꯥꯏꯗꯨꯅ ꯖꯄꯥꯅꯤꯁꯁꯤꯡꯅ ꯂꯥꯛꯑꯣꯏꯗꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯄꯩꯁꯥ ꯂꯣꯠꯐꯝꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯄꯨꯊꯗꯨꯅ ꯊꯝꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ "ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗꯩꯁꯤꯗ ꯄꯨꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯃꯥꯅ "ꯎꯃꯪꯁꯤꯡꯗ ꯖꯄꯥꯅꯤꯁꯁꯤꯡꯅ ꯊꯤꯕ ꯂꯥꯛꯑꯦ." ꯃꯆꯥꯅꯨꯄꯤꯅ "ꯑꯗꯣ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯩꯁꯤꯗ ꯄꯨꯔꯛꯂꯣꯏꯗꯕꯅꯤ." ꯃꯃꯥꯅ "ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯃꯆꯥꯅꯨꯄꯤꯅ "ꯖꯄꯥꯟ ꯀꯥꯡꯕꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯪꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ?" ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯁꯨ ꯖꯦꯛꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯤꯡꯒꯤ ꯕꯦꯒꯇꯨ ꯐꯪꯂꯝꯃꯤ꯫ ꯌꯤꯡꯅ ꯖꯦꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯖꯦꯛꯇꯨ ꯐꯦꯚꯔ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯤꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯈꯔ ꯏꯜꯂꯝꯗꯨꯅ ꯑꯃꯨꯛ ꯀꯥꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ "ꯃꯥꯁꯦ ꯁꯤꯔꯕꯗꯤ ꯀꯔꯝ ꯇꯧꯕ?" ꯃꯃꯥꯅ "ꯑꯩꯁꯨ ꯈꯪꯗꯦ, ꯁꯤꯔꯕꯗꯤ ꯃꯍꯥꯛ ꯎꯃꯪꯗ ꯐꯨꯝꯕ ꯇꯥꯕꯅꯤ." ꯃꯆꯥꯅꯨꯄꯤꯅ "ꯑꯟꯖꯤꯗꯨ ꯀꯧꯔꯨꯁꯤ, ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯐꯕ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ, ꯑꯗꯩꯗꯤ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯆꯕ ꯉꯝꯈ꯭ꯔꯅꯤ." ꯃꯃꯥꯅ "ꯃꯍꯥꯛ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯅꯤ, ꯑꯗꯨꯅ ꯃꯤꯗ ꯌꯥ ꯂꯥꯎꯈꯤꯅꯤ. ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯚꯔꯁꯤ ꯐꯕ ꯉꯥꯏꯈꯤꯁꯤ." ꯌꯤꯡ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯖꯦꯛꯀꯤ ꯃꯈꯣꯡꯒꯤ ꯑꯁꯣꯛꯄꯗꯨ ꯍꯤꯗꯥꯛ ꯄꯤꯔꯝꯃꯤ꯫ ꯌꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯥꯔꯃꯤꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯌꯤꯡꯒꯤ ꯕꯦꯒ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯗ "ꯕꯦꯒ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯀꯔꯝꯕ ꯃꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯣꯖꯥꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯞꯇꯦꯟꯗꯨꯅ "ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯈꯪꯕ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ, ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯪꯉꯨ." ꯑꯣꯖꯥꯗꯨꯅ "ꯕꯦꯒ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯌꯥꯎꯕꯒꯦ?" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ "ꯃꯈꯣꯏ ꯀꯅꯥꯝꯇ ꯈꯪꯗꯕ ꯃꯥꯜꯂꯦ." ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯪꯉꯨ" ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯌꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯅ꯭ꯌꯨꯅ ꯉꯥꯏꯍꯥꯛ ꯈꯟꯊꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯈꯔ ꯆꯤꯡꯅꯈ꯭ꯔꯦ꯫ ꯌꯤꯡꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯀꯨꯝꯊꯔꯛꯇꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯖꯦꯛꯅ ꯏꯪꯂꯤꯁꯇ "ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨ ꯗꯔꯀꯥꯔ ꯑꯣꯏ, ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ." ꯌꯤꯡꯅ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯑꯃ ꯇꯧꯕꯗꯨꯗ ꯖꯦꯛꯅ ꯌꯥꯝꯅ ꯇꯞꯅ "ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯈꯪꯕ꯭ꯔꯣ?" ꯍꯥꯏꯅ ꯍꯪꯍꯧꯗꯨꯅ ꯃꯈꯥꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯌꯤꯡ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜꯗ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯅ "ꯖꯄꯥꯅꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯝꯃꯤ ꯅꯪꯒꯤ ꯕꯦꯒꯇꯨ ꯄꯨꯔꯛꯇꯨꯅ, ꯑꯗꯨꯒ ꯕꯦꯒ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯉꯝꯃꯤ." ꯃꯃꯥꯅ "ꯅꯪ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕ ꯅꯠꯇ꯭ꯔꯥ?" ꯃꯆꯥꯅꯨꯄꯤꯅ "ꯍꯥꯏꯈꯤꯗꯦ." ꯃꯃꯥꯅ "ꯌꯨꯝꯗ ꯆꯠꯁꯤ, yum ꯌꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯆꯤꯡꯅꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯃꯃꯥꯗꯨꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯍꯧꯈꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ "ꯑꯣꯐꯤꯁꯥꯔꯗꯨꯗ ꯅꯪ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤ?" ꯃꯆꯥꯅꯨꯄꯤꯅ "ꯀꯩꯁꯨ ꯍꯥꯏꯗꯦ, ꯈꯪꯗꯦ" ꯍꯥꯏꯅ ꯉꯛꯈꯛ ꯍꯥꯏꯈꯤ꯫ ꯃꯃꯥꯅ "ꯕꯦꯒ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯔꯨꯡꯗꯒꯤ ꯐꯪꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯁꯤ ꯌꯥꯝꯅ ꯄꯪꯉꯤ" ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯥꯎꯖꯈꯤ꯫ ꯃꯇꯝꯗꯨꯗ ꯀꯦꯞꯇꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯤꯡꯅ ꯀꯅꯥꯅꯣ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯝꯄꯦꯔꯦꯜ ꯖꯄꯥꯅꯤꯁꯀꯤ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯁꯤꯅꯥꯃꯣꯇꯣꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯑꯩ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯕ꯭ꯔꯥ?" ꯍꯪꯂꯝꯗꯨꯅ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ "ꯅꯪꯒꯤ ꯅꯨꯄꯥꯗꯤ?" "ꯌꯤꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯈꯛꯇ ꯂꯩꯕꯅꯤ." ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯕꯦꯒ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ "ꯅꯪ ꯃꯁꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ꯭ꯔꯥ? ꯃꯁꯤꯒꯤ ꯕꯦꯒꯁꯤ ꯈꯪꯕ꯭ꯔꯥ?" ꯌꯤꯡꯅ "ꯈꯪꯗꯦ, ꯎꯗꯦ" ꯍꯥꯏꯕꯗꯒꯤ "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯕꯦꯒ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯈꯛ ꯍꯥꯏꯈꯤ, "ꯑꯩ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕ ꯍꯨꯝꯕ ꯌꯥꯒꯗ꯭ꯔꯥ?" ꯌꯤꯡꯅ "ꯍꯣꯏ ꯌꯦꯡꯉꯣ" ꯍꯥꯏꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ "ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯤ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯀꯅꯥꯝꯇ ꯂꯣꯠꯇꯕ꯭ꯔꯥ?" ꯌꯤꯡꯅ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯍꯪꯕꯗꯨꯗ ꯀꯦꯞꯇꯦꯟ ꯑꯗꯨꯗ "ꯅꯪ ꯆꯥ ꯊꯛꯀꯗ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫
ꯃꯗꯨ ꯍꯥꯏꯕꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕ ꯅꯨꯄꯤꯅꯕꯨ ꯄꯔꯐ꯭ꯌꯨꯝ ꯁꯤꯖꯤꯟꯅꯕ꯭ꯔꯥ? ꯌꯤꯡꯅ ꯃꯗꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯝꯕꯅꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯌꯤꯡꯗ ꯌꯦꯡꯂꯛꯇꯨꯅ ꯆꯤꯅꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯪꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯐꯣꯇꯣ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯥꯔꯥ? ꯌꯤꯡꯅ ꯃꯥꯅꯤ꯫ ꯃꯥ ꯑꯁꯤ ꯂꯥꯟꯗ ꯁꯤꯈꯤꯕ꯭ꯔꯥ? ꯌꯤꯡꯅ ꯃꯥ ꯑꯁꯤ ꯅꯥꯟꯀꯤꯡ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕꯅꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯥ ꯑꯁꯤ ꯑꯩꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯟꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕ ꯃꯐꯝꯗ ꯂꯥꯟ ꯊꯦꯡꯅꯕꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯁꯤꯈꯤꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯒ ꯑꯁꯤ ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ? ꯑꯃꯨꯛꯐꯥꯎ ꯎꯈꯤꯗ꯭ꯔꯤꯕ꯭ꯔꯥ? ꯌꯤꯡꯅ ꯃꯗꯨ ꯑꯩ ꯈꯪꯗꯦ, ꯇꯁꯦꯡꯅ ꯑꯃꯨꯛꯐꯥꯎ ꯎꯈꯤꯗ꯭ꯔꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯖꯦꯛꯅꯁꯨ ꯃꯈꯣꯏꯅ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯖꯦꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯡ ꯊꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯌꯤꯡꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯖꯄꯥꯟ ꯂꯥꯟꯃꯤꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯊꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯍꯥꯛ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯕ ꯉꯝꯂꯣꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯐꯝꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯖꯦꯛꯀꯤ ꯃꯃꯥꯡꯗ ꯐꯝꯍꯟꯗꯨꯅ ꯃꯃꯥꯅ ꯅ꯭ꯌꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯖꯦꯛꯅ ꯌꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯗ ꯅꯪꯒꯤ ꯃꯤꯡꯅ ꯅ꯭ꯌꯨ, ꯑꯩꯒꯤꯅ ꯖꯦꯛ, ꯃꯆꯥꯅꯨꯄꯤꯅ ꯈꯪꯏ ꯍꯥꯏꯗꯨꯅ ꯉꯛ ꯍꯥꯏ꯫ ꯑꯗꯨꯒ ꯖꯦꯛꯅ ꯑꯃꯦꯔꯤꯀꯥꯒꯤ ꯏꯁꯩ ꯑꯃ ꯋꯤꯁꯦꯜ ꯑꯣꯏꯅ ꯈꯣꯡꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯖꯦꯛꯇꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯁꯦ ꯑꯣꯛꯀꯨꯝꯅ ꯆꯥꯏ, ꯑꯣꯛꯀꯤ ꯃꯅꯝꯁꯨ ꯅꯝꯃꯦ, ꯃꯍꯥꯛ ꯏꯔꯨ ꯂꯨꯖꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯅꯪꯅ ꯄꯤꯖꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯍꯥꯎꯏ, ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯏ ꯑꯃꯒ ꯄꯦꯟꯁꯤꯜ ꯑꯃꯒ ꯂꯧꯗꯨꯅ ꯄ꯭ꯂꯦꯟ ꯑꯃꯒ ꯃꯤꯑꯣꯏ 5 ꯈꯛꯀ ꯌꯦꯛꯇꯨꯅ ꯑꯩꯈꯣꯏ 5 ꯄ꯭ꯂꯦꯟꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯅꯤ, 5ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯅꯤ, 4ꯁꯤꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟ ꯐꯥꯎꯅꯗꯕꯅ ꯌꯦꯛꯇꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯌꯤꯡꯅ ꯕꯣꯏ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯗꯨꯅ ꯖꯦꯛꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯈꯣꯏ 4 ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯖꯦꯛꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯌꯤꯡ ꯖꯦꯛꯇ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗꯦ꯫ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕ꯫ ꯆꯥꯛ ಚಾಬ ಲೋರಬ ಮತ್ತುಂಗ ꯉꯁꯥꯏ ꯃꯈꯣꯏꯅ ꯌꯦꯛꯇꯨꯅ ꯇꯥꯛꯅꯔꯝꯕ ꯆꯦꯗꯨ ꯃꯩ ꯊꯥꯖꯤꯟꯈꯤ꯫ ꯌꯤꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯩ ꯇꯨꯝꯕ ꯉꯝꯂꯣꯏꯌꯦ ꯃꯍꯥꯛ ꯂꯩꯔꯕꯗꯤ꯫ ꯍꯥꯏꯕꯗꯤ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯈꯪꯂꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯇꯥꯔꯣꯏ ꯍꯥꯏꯕꯁꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯇꯨꯝꯕ ꯌꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯇꯨꯅ ꯂꯪ ꯅꯥꯏꯔꯤ꯫ ꯖꯦꯛꯁꯨ ꯌꯤꯡꯒꯤ ꯃꯃꯥꯡꯗ ꯌꯤꯡꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯤꯞꯂꯤ꯫ ꯌꯤꯡꯅ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯐꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯌꯨꯕꯒꯤ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯊꯟꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯥꯁꯟꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯅꯕ ꯆꯪꯈꯤ꯫ ꯃꯩ ꯃꯨꯊꯠꯇꯨꯅ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯃꯈꯣꯟ ꯊꯣꯛꯇꯨꯅ ꯆꯠꯇꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯖꯦꯛꯅ ꯉꯁꯥꯏ ꯃꯥꯅ ꯊꯝꯂꯝꯕ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯌꯤꯡ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯂꯥꯜꯂꯦ, ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ꯫ ꯅꯣꯡꯉꯥꯜꯂꯒ ꯖꯦꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯨꯗꯣꯛꯄꯤꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯖꯦꯛꯀꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯖꯦꯛꯇꯨ ꯃꯤꯠ ꯐꯠ ꯆꯤꯡꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩꯗꯨ ꯄꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯖꯦꯛꯅ ꯁꯣꯏꯈ꯭ꯔꯦ꯫ ꯌꯤꯡꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯈꯥꯗꯨꯗ ꯑꯃꯨꯛ ꯀꯨꯝꯃꯣ, ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ꯫ ꯖꯦꯛꯅ ꯅꯪꯅ ꯍꯥꯏꯁꯦ ꯑꯩ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯈꯤ꯫ ꯌꯤꯡꯅ ꯖꯦꯛꯀꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯥꯏ ꯃꯇꯝꯗ ꯖꯦꯛꯅ ꯌꯤꯡꯗ ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤ ꯑꯃ ꯄꯨꯔꯛꯑꯣ, ꯆꯨꯡꯀꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯕ ꯉꯝꯕ꯫ ꯌꯤꯡꯅ ꯅꯍꯥꯟꯈꯩ ꯂꯣꯟ ꯑꯃꯠꯇ ꯐꯥꯎꯅꯗꯕꯤ ꯂꯩꯔꯛꯂꯒ ꯃꯈꯣꯏ ꯂꯝꯒꯤ ꯃꯃꯤꯡ ꯑꯃ ꯄꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯆꯨꯡꯀꯤꯡ ꯍꯥꯏꯕ, ꯖꯦꯛꯅ ꯍꯣꯏ ꯆꯨꯡꯀꯤꯡ ꯍꯥꯏꯕ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯥꯗ ꯀꯨꯝꯈꯤ꯫ ꯑꯗꯨꯒ ꯌꯤꯡꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯂꯪ ꯌꯣꯟꯐꯝꯗꯨ ꯌꯧꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜꯗ ꯆꯪꯍꯟꯈ꯭ꯔꯒ ꯑꯍꯜ ꯑꯗꯨꯗ ꯃꯥꯒꯤ ꯂꯪꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯂꯦꯟꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯏ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏ ꯃꯈꯣꯏ 4ꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯌꯤꯡꯅ ꯉꯁꯤꯗꯤ ꯄꯣꯠ ꯑꯣꯏꯅ ꯂꯧꯔꯒꯦ, ꯆꯦꯡ ꯈꯔꯒ ꯁꯥ ꯈꯔꯒ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯉꯥꯅꯨ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯉꯥꯅꯨꯗꯨ ꯂꯧꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯌꯤꯡꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯕꯗꯨꯗ ꯌꯤꯡꯅ ꯑꯍꯜ ꯑꯗꯨꯗ ꯏꯅꯦꯝꯕꯣꯛ ꯍꯣꯏꯒ ꯆꯥꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯡ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯖꯦꯛ ꯃꯈꯥꯗ ꯃꯈꯣꯏ ꯉꯥꯏꯕ ꯋꯥꯕꯗꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯡꯅꯥꯎꯗ ꯃꯤ ꯌꯦꯡꯂꯝꯃꯤ꯫ ꯌꯤꯡꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯖꯥ ꯖꯨꯟ ꯊꯦꯡꯅꯔꯗꯨꯅ ꯕꯦꯒꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯕꯦꯒꯇꯨ ꯅꯪꯒꯤ ꯅꯠꯇ꯭ꯔꯥ? ꯌꯤꯡꯅ ꯅꯠꯇꯦ꯫ ꯑꯣꯖꯥꯗꯨꯅ ꯕꯦꯒ ꯑꯗꯨ ꯅꯪ ꯎꯔꯕ꯭ꯔꯥ? ꯌꯤꯡꯅ ꯖꯄꯥꯅꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫
ꯑꯣꯖꯥꯗꯨꯅ ꯕꯦꯒ ꯑꯗꯨ ꯃꯨꯒꯥ ꯂꯪꯗꯒꯤ ꯁꯦꯝꯕꯅꯤ, ꯅꯪꯅ ꯂꯪ ꯁꯨꯡꯗꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯪꯅꯤ꯫ ꯌꯤꯡꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯦꯛꯅ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯌꯨꯝꯊꯛꯇ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯤꯡꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ, ꯅꯪ ꯉꯥꯎꯔꯕ꯭ꯔꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ? ꯖꯦꯛꯅ ꯌꯨꯝꯊꯛꯁꯦ ꯁꯦꯝꯂꯝꯕꯅꯤ꯫ ꯌꯤꯡꯅ ꯀꯨꯝꯊꯔꯛꯑꯣ, ꯖꯄꯥꯟ ꯂꯥꯟꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯂꯩ, ꯀꯨꯝꯊꯔꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯟ ꯐꯥꯎꯅꯗꯦ, ꯋꯥ ꯈꯔꯕꯨꯗꯤ ꯉꯥꯡꯅꯩ꯫ ꯖꯦꯛꯅ ꯑꯃꯨꯛ, ꯃꯤꯅꯤꯠ 20ꯃꯨꯛ ꯌꯦꯡꯂꯕꯅꯤ, ꯀꯅꯥꯝꯇ ꯎꯗꯦ, ꯑꯩ ꯀꯨꯝꯊꯔꯛꯂꯒꯦ꯫ ꯌꯤꯡꯅ, ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯅꯕ ꯇꯧꯔꯤꯕ꯭ꯔꯥ? ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯤꯡꯅ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯃꯐꯝꯗ ꯇꯥꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ꯫ ꯖꯦꯛꯅ, ꯌꯨꯝꯊꯛꯁꯦ ꯁꯦꯝꯅꯕ ꯇꯧꯕꯅꯤ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯌꯤꯡꯅ ꯊꯣꯡꯅꯥꯎ ꯑꯃꯨꯛ ꯂꯣꯟꯁꯜꯂꯨꯔꯒ ꯆꯪꯂꯛꯇꯨꯅ, ꯅꯪꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯅꯤ꯫ ꯖꯄꯥꯟ ꯂꯥꯟꯃꯤꯅ ꯅꯪꯅ ꯃꯊꯛꯇ ꯂꯩꯔꯤꯉꯩꯗ ꯎꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯒꯅꯤ, ꯅꯪꯁꯨ ꯁꯤꯒꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯨ ꯍꯥꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯝꯃꯤ ꯌꯤꯡꯅ꯫ ꯖꯦꯛꯅ, ꯑꯩ ꯃꯈꯥꯗ ꯀꯨꯝꯃꯔꯣꯏ, ꯑꯩ ꯃꯈꯥꯗ ꯂꯩꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯦ꯫ ꯌꯤꯡꯅ, ꯃꯈꯥꯗ ꯀꯨꯝꯃꯨ꯫ ꯖꯦꯛꯅ ꯋꯥ ꯈꯔ ꯑꯃꯨꯛ ꯀꯟꯅ, ꯉꯝꯂꯣꯏ, ꯑꯩ ꯃꯐꯝꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯤ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯕꯁꯤ ꯅꯔꯣꯜ ꯏꯔꯣꯜ ꯊꯥꯏꯃꯩ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤ ꯂꯣꯟ ꯐꯥꯎꯅꯗꯕꯤꯗ ꯉꯥꯏꯍꯥꯛ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯌꯤꯡꯅ ꯍꯥꯏꯕꯗꯨ ꯌꯥꯗꯕꯗꯒꯤ ꯌꯤꯡꯗꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯖꯦꯛꯅ ꯌꯤꯡꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯍꯣꯏ ꯆꯨꯝꯃꯦ, ꯃꯁꯤ ꯅꯪꯒꯤ ꯌꯨꯝꯅꯤ, ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯕꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ, ꯑꯩ ꯃꯈꯥꯗ ꯀꯨꯝꯂꯒꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯊꯣꯛꯈꯤ꯫ ꯌꯤꯡꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯦ ꯍꯥꯏꯔꯛꯄꯗꯨꯗ ꯖꯦꯛꯅ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯅꯨ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯗꯨꯅ, ꯑꯩꯈꯣꯏꯅ ꯃꯤ ꯂꯥꯛꯄꯩ ꯃꯈꯣꯟ ꯇꯥꯔꯀꯥꯟꯗ ꯑꯣꯏꯅ ꯀꯨꯝꯃꯨ꯫ ꯃꯅꯦꯝꯕꯣꯛꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯨꯒꯥ ꯌꯣꯜꯂꯨꯕꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯃꯀꯨꯕꯣꯛꯅ, ꯊꯥꯒꯠꯆꯔꯤ ꯌꯤꯡ, ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯅꯦꯝꯕꯣꯛꯅ, ꯐꯝꯃꯨ, ꯑꯩꯈꯣꯏꯒ ꯆꯥ ꯊꯛꯈꯤꯁꯤ꯫ ꯌꯤꯡꯅ ꯐꯝꯗꯨꯅ, ꯑꯩꯈꯣꯏ ꯂꯝꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯏꯂꯣꯠ ꯑꯗꯨ ꯊꯤꯔꯤ, ꯇꯥꯕ꯭ꯔꯥ? ꯃꯀꯨꯕꯣꯛꯅ, ꯊꯤꯔꯝꯒꯅꯤ, ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯅꯕ꯫ ꯑꯗꯣ ꯖꯄꯥꯟ ꯀꯥꯡꯕꯨꯅ ꯐꯪꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨꯝ ꯍꯥꯠꯈꯤꯒꯅꯤ꯫ ꯌꯤꯡꯅ, ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯒꯤ ꯅꯍꯥꯔꯣꯜ ꯀꯥꯡꯕꯨꯁꯤꯡꯗꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯌꯥꯎꯕꯒꯦ? ꯃꯀꯨꯕꯣꯛꯅ, ꯃꯈꯣꯏ ꯀꯅꯥꯝꯇ ꯈꯪꯂꯣꯏ, ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯅꯥꯝꯇꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯅꯦꯝꯕꯣꯛꯅ ꯑꯃꯨꯛ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯌꯥꯝꯅ ꯀꯨꯞꯅ ꯍꯪꯂꯤꯕꯗꯤ? ꯍꯪꯕ ꯃꯇꯝꯗ ꯌꯤꯡꯅ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯅꯦꯝꯕꯣꯛꯅ ꯑꯃꯨꯛ, ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯀꯥꯏ ꯂꯩꯇꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯪꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯏ ꯍꯥꯏꯅ꯫ ꯌꯤꯡꯅ, ꯃꯍꯥꯛ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ꯫ ꯃꯅꯦꯝꯕꯣꯛꯅ, ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯑꯃꯗꯤ ꯊꯤꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ? ꯌꯤꯡꯅ ꯈꯔ ꯁꯥꯎꯔꯞꯅ, ꯃꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ, ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯈꯤꯗꯦ, ꯑꯩꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯟꯈꯤꯗꯦ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯃꯀꯨꯕꯣꯛꯅ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯌꯤꯡꯅ ꯑꯩ ꯑꯉꯥꯡ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯖꯦꯛꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ, ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯪꯅ ꯍꯥꯏꯈꯤ ꯖꯄꯥꯅꯤꯁꯁꯤꯡꯅ ꯐꯪꯗꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯍꯣꯝꯋꯥꯔꯛꯇꯣ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯗꯨꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯌꯤꯡꯅ ꯉꯥꯅꯨ ꯁꯦꯝꯂꯤꯉꯩ ꯃꯇꯝꯗ ꯖꯦꯛꯅ ꯆꯧꯀ꯭ꯔꯤ ꯑꯃꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯋꯥꯅ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯌꯤꯡꯅ ꯃꯆꯥꯅꯨꯄꯤꯗ ꯀꯧꯊꯣꯛꯇꯨꯅ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯨ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯗ ꯂꯥꯛꯇꯨꯅ ꯋꯥ ꯑꯃ ꯌꯥꯜꯂꯝꯃꯤ꯫ ꯖꯦꯛꯅ ꯑꯃꯦꯔꯤꯀꯥꯒꯤ ꯏꯁꯩꯗ ꯋꯤꯁꯦꯜ ꯑꯃ ꯈꯣꯡꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯖꯦꯛꯅ ꯀꯩꯗꯧꯕꯒꯤ ꯂꯣꯠꯂꯤꯅꯣ ꯍꯥꯏꯗꯨꯅ ꯋꯤꯁꯦꯜ ꯑꯗꯨ ꯈꯣꯡꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯌꯤꯡ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯌꯥꯜꯂꯨꯔꯤꯕ ꯋꯥꯗꯨꯅ ꯖꯦꯛꯅ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯥꯔꯤꯕꯗꯨ ꯄꯤ꯫ ꯖꯦꯛꯅ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯈꯔ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯆꯠꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯌꯤꯡꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯅꯣꯡ ꯌꯨꯈꯤꯕ ꯃꯄꯥꯗꯨꯗ ꯀꯣꯟ ꯊꯝꯃꯤ꯫ ꯌꯤꯡ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯦꯒꯅꯤ, ꯐꯖꯕ ꯐꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯑꯅꯧꯕ ꯐꯤ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯁꯦꯠꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯀꯅꯥꯅꯕꯨ ꯄꯥꯝꯒꯅꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯕꯨ? ꯁꯤꯡꯒꯜ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯕꯦꯁꯀꯤ ꯃꯔꯨꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯁꯤꯡꯒꯜ ꯑꯣꯏꯕ ꯃꯤ ꯈꯛꯇꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯥꯎꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯡꯒꯜ ꯑꯣꯏꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯤꯡꯒꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯆꯪꯏ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯖꯦꯛꯅ, ꯑꯩ ꯈꯪꯏ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ, ꯅꯣꯡ ꯌꯨꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯅ, ꯃꯍꯥꯛꯅ ꯁꯦꯝꯈ꯭ꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯈ꯭ꯔꯤꯕ? ꯃꯃꯥꯅ, ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩ ꯃꯇꯝꯗ꯫ ꯖꯦꯛꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯥꯅꯨ ꯊꯣꯡꯕꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯑꯣꯏꯔꯒꯅꯤ, ꯃꯁꯤꯒꯤ ꯈꯨꯊꯣꯡꯁꯤ ꯌꯥꯝꯅ ꯍꯥꯎꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ, ꯃꯍꯥꯛꯅ ꯈꯨꯠꯅ ꯆꯥꯔꯤꯕꯁꯤ ꯆꯥꯔꯣꯏꯗꯕꯅꯤ, ꯈꯨꯠꯅ ꯆꯥꯕꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ꯫
ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇꯨ ꯀꯔꯤꯁꯨ ꯃꯣꯠꯂꯝꯂꯣꯏ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ "ꯑꯩ ꯊꯥꯖꯗꯦ, ꯆꯥꯅꯕꯗꯨ ꯀꯩꯝꯇ ꯍꯦꯛ ꯂꯦꯝꯍꯧꯗꯦ, ꯃꯍꯥꯛ ꯑꯩꯒꯤ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯆꯥꯏ"꯫ ꯌꯤꯡꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯏ, ꯑꯗꯨꯒ "ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯛꯀ ꯌꯤꯡꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯨꯗ ꯂꯣꯟ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯍꯧꯗꯣꯛꯄ ꯏꯀꯥꯏꯅꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯅꯕꯗꯤ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯖꯦꯛꯅ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯌꯤꯡꯅ ꯂꯪ ꯅꯥꯏꯔꯤꯉꯩ ꯃꯇꯝꯗ ꯖꯄꯥꯟꯒꯤ ꯀꯦꯞꯇꯦꯟꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯛ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯈꯤꯗꯨꯅ ꯂꯣꯠꯈꯤ꯫ ꯌꯤꯡꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯀꯨꯏꯅ ꯂꯧꯔꯤꯕꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ"꯫ ꯌꯤꯡꯅ "ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯤ"꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ "ꯀꯩꯗꯧꯕꯒꯤꯅꯣ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯤꯁꯤꯅ"꯫ ꯌꯤꯡꯅ "ꯂꯪ ꯅꯥꯏꯕꯗ ꯃꯁꯤꯅ ꯍꯦꯟꯅ ꯐꯩ"꯫ ꯑꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯃꯨꯛ "ꯃꯃꯥꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯥꯛꯂꯝꯃꯦ, ꯃꯃꯥꯡꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯅꯪꯅ ꯆꯥ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ, ꯑꯗꯣ ꯉꯁꯤ ꯑꯣꯏꯅ ꯊꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯐꯝꯃꯤ꯫ ꯌꯤꯡꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯄꯤ, ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯌꯤꯡꯗ "ꯅꯪꯁꯨ ꯐꯝꯃꯨ" ꯍꯥꯏꯕꯗꯒꯤ ꯌꯤꯡꯗꯨ ꯈꯔ ꯂꯥꯞꯂꯞꯅ ꯐꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯃꯨ ꯂꯥꯎ" ꯍꯥꯏꯗꯨꯅ ꯀꯧꯁꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩ ꯃꯁꯤꯒꯨꯝꯕ ꯋꯥꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯈꯤꯗ꯭ꯔꯤ, ꯃꯗꯨꯒꯤ ꯃꯔꯝꯅ ꯅꯪ ꯌꯥꯐꯝ ꯊꯣꯛꯏ"꯫ ꯌꯤꯡꯅ "ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ"꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯅꯉꯣꯟꯗ ꯃꯗꯨꯅ ꯍꯦꯟꯅ ꯅꯁꯥ ꯀꯣꯝꯃꯤ"꯫ ꯌꯤꯡꯅ "ꯉꯝꯂꯣꯏ"꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯅꯪ ꯑꯩꯉꯣꯟꯗ ꯉꯝꯂꯣꯏ ꯍꯥꯏꯔꯣꯏꯗꯕꯅꯤ, ꯑꯩ ꯏꯝꯄꯦꯔꯤꯌꯦꯜ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯥꯔꯅꯤ, ꯅꯪ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ, ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ"꯫ ꯌꯤꯡꯅ "ꯑꯩ ꯉꯝꯂꯣꯏ, ꯑꯩ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ"꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯌꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ "ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯑꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯑꯩꯅ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯄ꯭ꯔꯥ"꯫ ꯌꯤꯡꯅ "ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ "ꯅꯪꯅ ꯀꯞꯂꯕꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ, ꯂꯧꯊꯣꯛꯑꯣ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯌꯤꯡꯅ ꯀꯞꯇꯨꯅ "ꯑꯩꯒꯤ ꯏꯆꯥ ꯂꯩ, ꯆꯥꯟꯕꯤꯗꯨꯅ ꯃꯗꯨꯝꯇꯗꯤ ꯇꯧꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ꯫ ꯌꯤꯡꯅ ꯍꯥꯏꯖꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯣꯐꯤꯁꯥꯔꯗꯨꯅ ꯐꯨꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯅꯝꯗꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯖꯦꯛꯅꯁꯨ ꯑꯍꯧꯕꯗꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯦꯛꯅ ꯅꯣꯡꯃꯩꯅ ꯑꯍꯧꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯥꯗꯒꯤ ꯀꯥꯞꯈꯠꯂꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤ꯫ ꯖꯦꯛ ꯃꯈꯥꯗꯒꯤ ꯀꯥꯔꯛꯇꯨꯅ ꯌꯤꯡꯗ "ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ" ꯍꯪꯗꯨꯅ "ꯃꯤ ꯂꯥꯛꯄ꯭ꯔꯥ" ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯔꯒ ꯆꯪꯂꯛꯇꯨꯅ "ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ, ꯃꯗꯨꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯃꯈꯥꯗ ꯏꯟꯊꯈ꯭ꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯒ ꯃꯈꯥꯗ ꯏꯟꯊꯈꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯖꯦꯛꯅ ꯇꯥꯛꯄꯤꯕ ꯋꯤꯁꯦꯜ ꯑꯗꯨ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯈꯣꯡꯂꯤꯕ ꯏꯁꯩ ꯑꯗꯨ ꯈꯪꯂꯗꯨꯅ ꯆꯪꯉꯛꯂꯒ "ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯂꯥꯎ" ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯥꯅꯨꯄꯤꯅꯗꯤ ꯑꯣꯖꯥꯗꯨꯗ ꯆꯠꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯅ ꯅꯝꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯌꯤꯡꯅ ꯏꯁꯤꯡꯕꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡꯗꯨ ꯊꯤꯜꯂꯛꯑꯦ ꯈꯪꯕꯗꯒꯤ ꯖꯦꯛꯁꯨ ꯂꯣꯠꯈꯤ꯫ ꯑꯗꯨꯒ ꯌꯤꯡꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯑꯣꯖꯥꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ "ꯑꯩ ꯃꯅꯨꯡ ꯆꯪꯒꯦ ꯌꯥꯕ꯭ꯔꯥ"꯫ ꯌꯤꯡꯅ "ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯐꯝ ꯑꯁꯤꯗꯩꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ"꯫ ꯑꯣꯖꯥꯗꯨꯅ "ꯑꯃꯦꯔꯤꯀꯥꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯩꯕ꯭ꯔꯥ"꯫ "ꯑꯩ ꯈꯪꯏ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯣꯠꯇꯨꯅ ꯂꯩ" ꯍꯥꯏꯕ꯫ "ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯈꯣꯏꯕꯨ ꯖꯄꯥꯅꯤꯁ ꯀꯥꯡꯕꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ"꯫ ꯌꯤꯡꯅ "ꯅꯪꯅ ꯈꯜꯂꯤꯗꯨ ꯁꯣꯏꯔꯦ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯩꯇꯦ"꯫ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ "ꯅꯪꯅ ꯉꯁꯥꯏ ꯈꯣꯡꯈꯤꯕ ꯋꯤꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯈꯣꯡꯉꯛꯑꯣ"꯫ ꯃꯆꯥꯅꯨꯄꯤꯅ ꯇꯜꯂꯤ꯫ ꯑꯣꯖꯥꯗꯨꯅ "ꯑꯩ ꯅꯪꯒꯤ ꯑꯣꯖꯥꯅꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ"꯫ ꯑꯗꯨꯐꯥꯎꯕ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤꯗꯨ ꯋꯤꯁꯦꯜ ꯑꯗꯨ ꯈꯣꯡꯉꯛꯑꯣ ꯌꯥꯗꯕꯗꯒꯤ ꯃꯃꯥꯗ ꯑꯃꯨꯛ "ꯃꯍꯥꯛꯅ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯈꯣꯡꯈ꯭ꯔꯤꯕ ꯋꯤꯁꯦꯜ ꯑꯗꯨ ꯑꯃꯦꯔꯤꯀꯥꯟꯒꯤ ꯏꯁꯩꯅꯤ" ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ "ꯑꯃꯦꯔꯤꯀꯥ ꯃꯆꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯩꯕ꯭ꯔꯥ? ꯊꯣꯛꯂꯛꯑꯣ, ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ"꯫ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯖꯦꯛ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯣꯖꯥꯗꯨꯅ ꯅꯣꯡꯃꯩ ꯅꯝꯃꯤ꯫ "ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯨ, ꯐꯝꯃꯨ, ꯅꯪ ꯀꯅꯥꯅꯣ" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯅ "ꯑꯩ ꯅ꯭ꯌꯨ-ꯒꯤ ꯑꯣꯖꯥꯅꯤ, ꯅꯍꯥꯔꯣꯜꯁꯨ ꯑꯣꯏ"꯫ ꯖꯦꯛꯅ "ꯅꯪ ꯖꯄꯥꯅꯤꯁꯁꯤꯡꯒ ꯂꯣꯏꯅꯗꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯒꯅꯤ"꯫ ꯑꯣꯖꯥꯗꯨꯅ "ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ, ꯍꯤꯗ ꯄꯨꯔꯒ ꯆꯨꯡꯀꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯒꯦ"꯫ ꯖꯦꯛꯅ "ꯇꯨꯔꯦꯜ ꯑꯗꯨ ꯀꯌꯥꯝ ꯂꯥꯞꯀꯦ"꯫ ꯑꯣꯖꯥꯗꯨꯅ "ꯆꯤꯡꯒꯤ ꯃꯅꯤꯡꯗ"꯫ ꯖꯦꯛꯅ "ꯑꯩꯒꯤ ꯈꯣꯡꯁꯦ ꯉꯝꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯞꯀꯅꯤ"꯫ ꯑꯣꯖꯥꯗꯨꯅ "ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ, ꯅꯪꯕꯨ ꯄꯨꯒꯅꯤ"꯫ ꯌꯤꯡꯅ "ꯀꯩ ꯍꯥꯏꯅꯣ, ꯀꯩꯗꯧꯔꯒꯦ"꯫ ꯑꯣꯖꯥꯗꯨꯅ "ꯅꯍꯥꯔꯣꯜ ꯀꯥꯡꯕꯨꯗꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯆꯨꯡꯀꯤꯡ ꯇꯥꯅ ꯃꯍꯥꯛꯄꯨ ꯊꯤꯜꯂꯒꯅꯤ"꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ "ꯋꯤꯁꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯅꯨ, ꯃꯗꯨ ꯑꯃꯦꯔꯤꯀꯥꯟꯒꯤ ꯏꯁꯩꯅꯤ" ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯦꯛꯅ "ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯣꯖꯥꯗꯨꯅ "ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯝꯂꯤꯕ ꯃꯈꯩ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯀꯅꯤ, ꯅꯈꯣꯏ ꯅꯃꯥꯅꯆꯥꯁꯨ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯣ"꯫ ꯌꯤꯡꯅ "ꯀꯗꯥꯏꯗ"꯫ ꯑꯣꯖꯥꯗꯨꯅ "ꯑꯩ ꯈꯪꯗꯦ, ꯃꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ" ꯍꯥꯏꯔꯝꯗꯨꯅ ꯑꯣꯖꯥ ꯑꯗꯨ ꯆꯠꯈꯤ꯫ ꯌꯤꯡ ꯃꯈꯣꯏꯁꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯁꯟꯗꯨꯅ ꯊꯝꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯣꯖꯥꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯅ
ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨ ꯇꯥꯔꯛꯏ꯫ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯇꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯁ꯭ꯀꯨꯜ ꯂꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯦꯡꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗꯨ ꯈꯔ ꯀꯛꯊꯠꯇꯨꯅ ꯖꯦꯛꯇ ꯄꯤ꯫ ꯃꯇꯝꯗꯨꯗ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯃꯤ ꯈꯔ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯌꯤꯡꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯃꯄꯥꯟꯗ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯌꯤꯡ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯍꯥꯟꯕ ꯀꯤꯁ ꯇꯧꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯇꯨꯅ ꯖꯄꯥꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡꯗ ꯂꯥꯛꯈꯤ꯫ ꯖꯄꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯨꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯌꯤꯡ ꯍꯣꯏꯁꯨ ꯑꯣꯖꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯊꯦꯡꯅꯔꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅꯁꯨ ꯍꯟꯗꯨꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯣꯖꯥꯗꯨꯅ ꯖꯦꯛꯇ ꯊꯣꯝꯁꯟ ꯑꯃ ꯄꯤ꯫ ꯖꯦꯛꯅ ꯊꯣꯝꯁꯟ ꯑꯗꯨ ꯄꯤꯔꯛꯄꯗꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯈꯞꯆꯟꯕꯗꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯣꯈꯥꯏꯕꯗꯨ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯍꯜꯂꯛꯏ꯫ ꯍꯨꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯅ ꯍꯨꯏ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯞꯊꯗꯨꯅ ꯍꯥꯠꯈꯤ꯫ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯕꯨ ꯎꯕꯗꯒꯤ ꯃꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛ ꯀꯟꯅ ꯀꯥꯞꯅꯔꯤꯉꯩ ꯃꯇꯝꯗ ꯖꯦꯛꯀ ꯃꯃꯥ ꯃꯆꯥꯗꯨꯒ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯞꯅꯔꯒ ꯖꯄꯥꯟ ꯂꯥꯟꯃꯤꯅ ꯈꯔ ꯂꯥꯛꯆꯅ ꯖꯦꯛ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯠꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯤꯊꯥꯡꯐꯝ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯤꯡꯅ ꯁꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯖꯦꯛꯇꯨ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯁꯝꯗꯨꯅ ꯂꯥꯛꯏ꯫ ꯌꯤꯡꯅ ꯍꯤꯊꯥꯡꯐꯝ ꯃꯅꯥꯛꯇꯨ ꯌꯧꯅꯕ ꯆꯦꯟꯕ ꯃꯇꯝꯗ ꯖꯄꯥꯟ ꯂꯥꯟꯃꯤ ꯑꯃꯅ ꯌꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯞꯊꯈꯤ꯫ ꯖꯦꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯖꯄꯥꯟ ꯂꯥꯟꯃꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯞꯊꯈꯤ꯫ ꯖꯦꯛ ꯌꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯤꯡ ꯖꯦꯛꯇ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯖꯦꯛꯀ ꯃꯆꯥꯅꯨꯄꯤꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯆꯥꯏꯅꯤꯁ ꯅꯦꯁꯅꯦꯂꯤꯁꯠ ꯑꯥꯔꯃꯤꯗ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯖꯦꯛꯀ ꯃꯆꯥꯅꯨꯄꯤꯒ ꯈꯥꯏꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅ ꯌꯥꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯈꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯖꯦꯛꯅ ꯑꯇꯣꯞꯄ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯁꯤꯡꯗꯤ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯣꯐꯤꯁꯔꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯃꯥꯡꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯀꯦꯞꯇꯦꯟ ꯍꯥꯏꯕꯗꯒꯤ ꯖꯦꯛ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯖꯦꯛꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯉꯩ ꯃꯇꯝꯗ ꯑꯣꯐꯤꯁꯔꯗꯨ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯖꯦꯛ ꯅꯪ ꯂꯥꯟ ꯑꯃꯨꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯦꯛꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯅꯨꯡꯉꯥꯏꯔꯤ, ꯅꯪꯒꯤ ꯅꯈꯣꯡꯗꯨ ꯐꯔꯕ꯭ꯔꯥ ꯖꯦꯛ? ꯖꯦꯛꯅ ꯍꯣꯏ ꯌꯥꯝꯅ ꯐꯔꯦ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯗꯨꯃꯛ ꯁꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯌꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯖꯦꯛꯅ ꯍꯣꯏ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯃꯗꯨ ꯌꯥꯔꯣꯏ ꯖꯦꯛ, ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯟ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯑꯅꯧꯕ ꯃꯤ ꯈꯔ ꯈꯟꯒꯠꯂꯕꯅꯤ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯪ ꯗꯔꯀꯥꯔ ꯑꯣꯏ꯫ ꯖꯦꯛꯅ ꯌꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯥꯔ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯖꯦꯛ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯇꯧꯔꯤꯕꯅꯤ, ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯊꯕꯛ ꯑꯅꯤꯃꯛ ꯇꯧꯕ ꯉꯝꯂꯣꯏ꯫ ꯆꯥꯏꯅꯤꯁꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯑꯐꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯣꯛꯅꯅꯕ ꯍꯥꯏꯔꯤ, ꯃꯈꯣꯏ ꯑꯐꯕ ꯃꯤꯅꯤ, ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ꯫ ꯖꯦꯛꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯅꯪ ꯊꯥꯗꯣꯛꯀꯗꯕꯅꯤ ꯖꯦꯛ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯖꯦꯛꯅ ꯃꯆꯥꯅꯨꯄꯤꯗ ꯅꯪꯕꯨ ꯃꯈꯣꯏꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯗꯨꯅ ꯖꯦꯛ ꯂꯥꯟ ꯆꯠꯈꯤ꯫ ꯖꯦꯛꯅ ꯂꯥꯟ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯆꯤꯊꯤ ꯑꯃ ꯃꯆꯥꯅꯨꯄꯤꯗ ꯏꯈꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅ꯭ꯌꯨ, ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯄꯨꯟꯁꯤꯁꯤ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯆꯍꯤ 50 ꯁꯨꯔꯦ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯏꯃꯥꯗꯨ ꯅꯤꯡꯁꯤꯡꯈꯤꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯥꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯏꯃꯥꯗꯨ ꯐꯠꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯁꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯨ ꯆꯥꯏꯅꯤꯁꯀꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯁꯤꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯁꯨꯝꯅ ꯆꯤꯊꯤ ꯑꯗꯨ ꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯝ ꯑꯗꯨ ꯆꯤꯊꯤꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯦꯂꯞꯇ ꯍꯥꯞꯆꯤꯟꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯇꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯅꯧꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯗꯦ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯍꯜꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯏꯠ ꯄꯔꯁꯟ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯁꯥ ꯃꯎ ꯐꯕ, ꯒ꯭ꯌꯥꯟ ꯇꯥꯕ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ꯫ ꯍꯣꯏ ꯌꯨꯕꯨꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ, ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯛꯑꯦ ꯍꯥꯏꯗꯨꯅ ꯇꯨꯕ ꯃꯈꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯊꯛꯄ ꯅꯠꯇꯕ꯫ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯌꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯗꯕ, ꯑꯩꯈꯣꯏꯅ ꯌꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫
ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ